Churachandpur ngasi security coordination meeting ama Churachandpur gi DC amasi amasung SP na luchingduna amasung mafam adugi OC IRB BSF RAF CRPF amadi Kangbai amasung 𝐒𝐂𝐂𝐔𝐑 chief yauna pangtokduna tongan bai hiram singda wari sanakre Manipur da thokliba irang asigi matungda district administration amadi Churachandpur police na Chang naina chathakiba wari sanabagi mifam adugi sarukama oina ngasigi mifam asi pangthokpani irang asida mai chakraba mafam ama oiriba Kangbai khul asida mifam asi pangthokpana amuk hena maru ohelle mifam aduda DC na center lengaki maike pirakliba relief materials singasi mathau taba miyoi singda yenthokpagi matangda wari saki amadi Churachandpur gi SP na micham miyam ngaknaba district police amadi central force lay maram asina front line da leiriba miyoi singna mahusagi punsida hanjinnabasu fongdoki khana nainabagi manung channa village chief na lambi fattaba amadi relief material fangdabagi khudong chadaba sing adu putok na khanganki amadi DC na sumha ki maike degi pangba yaba mateng pangani haina fongdoki amadi Churachandpur gi SP na district asida lairiba state force degi huran kiba khulai singasi makhoida sinana basu fongdoki amaromda Churachandpur gi district administration na myoi listing tara tare chama yang khaini thoi leiba tongan ba relief center tara tarukta relief materials sing yanthoki